Jiribamda nupi ahum yauna miyoi taruk tamthina hatkibada chenaba miyoi amasu NIA na fagatkhre mamang sahi November taraga mathoida Jiribam bore bakradagi nupi ahum amasung angang ahum yauna punna miyoi taruk faduna pukhraga tamthina hatkibagi thodokta chenaba miyoi ama hokiba July 13 da Assam gi Kasar area dagi fakraba matung thodok adu chenaba main accused amasu mathangi nonganba August 13 mathoida Mizoram gi capital Aizawl dagi faraba miyoi adugi maming na Lalrosang Mar Elias Rosang Kawi Assam gi Kasar district tagini miyoi asi Jiribam da nupi angang punna miyoi taruk hatkibagi thodok adu da maru oina chenaba misak amani makoi taruk adu miyoi taruk adu batamthina hatkiba thodok adu hanadi kuki militants sing na sathabani haina launaram kibani adu bu handak mihat asiga mari leinana Mar community gi miyoi ani fagatkiba asi thodok adu Mar community sing na sathabani haibadu yamna mek sengle hairi marak sida kuki NP gi general headquarters na thadorak paserol amana hairi bana Jiribam mihat ka mari leinana Mar community gi miyoi ani fakiba adu akan mamong de yaningde fakiba makoi ani mak misam ngaktani NIA amasung Assam police ki combined force na Jiribam mihat ka mari leinana fare hariba thangliana lan Mar amasung Lalrosang Mar ani asi Assam gi Kasar district ki manung chana leiba Moina Thol village tagiri makoi animak machin manau ni nongmagi afang thabak suraga makoi gi hingnabig lambi oribani makoi da criminal gi oiba background amata leite NIA na fakraba thangliana lan marna motorboat thoba misakni loinana Independent Church of India da elder oina leiba misakni makoi anibu phakiba asina misam yam da ka henba thong satti haibagi mayek laraba khudam haibadu oire loina asigumba kuki zoma community sing da sathaba inhuman campaign asi khudak talib kadabani NIA na fajin khraba makoi anima condition amata yaudana thadok kadabani hairi panbe abadi thodok adu Kanglup ki irang asiga mari leinana Jiribam dagi Mar community gi nupi amma miyoi kharna tamthina halam kiba amasung CRPF na Mar community gi miyoi tara nongmai kapna bada laikidaba thodok adumakta Mar community gi khulai paiba sing aduna Jiribam gi Berobekra area da leiba relief camp amada sangjafam lawdu leiriba nupi ahum amasung angang ahum punna miyoi taruk adu phaduna barak turel da hida haptuna pukhraba matung thang niyanduna amasung nongmai ne kaptuna tamthina halaga tongan ba numitsing da turel asimakta ta thatharakibani NSN IM gi lusingma muiba hospitalized tawkhre NSN IM gi auto kilonser thuingaleng muiba ho ki irai numit ki nungtin pung barorom tarakpada masagi anaba amana maram oiraga Dimapur da leiba Christian Institute of Health Science and Research Center da pukhatuna laikan nakre adubu khudong thiningai di oidre hairi pawasina makhatana hairi bana NSN IM gi lusingba asi diarrhea amasung gastrics yauna tongan palaina kaya nabana maram oiraga hospital da pukhatuna laikan nakibani adubu hojik khudong thiningai oidre ngasi nungthil discharge tawraba yai haina pawasina makhatari FNCC na sathariba bangi khongjang handokna MPCC na appeal tawkhre foothill naga area da kuki militants singi su camp saba yaroi popi thaba yaroi amat naga gi paripuri ki belam da kuki sing na Tiger Road amasung German Road haina thonjinduna lambi sembi bagi thabuk sathariba asi yaning de haina foothill naga coordinating committee na kuki singi mathakta maru oina Kangpopi amasung Surachanpur district faunari lambi gi saruk sing da bangi khongjang sathariba asi handokna MPCC gi vice president da Lamtinthang haukipna appeal tawkhre MPCC gi vice president asina foothill naga coordinating committee gi president amadi secretary da thaki bo warol amada naga bodies in kuki singi mathakta bangi khongjang sathariba asina maram oirga kanglup ki irang na saitheng mayuk nariba jaga sing asida relief operation amasung nongmugi tangai fadana sathuk sasin tawriba sing da saun akai ba pire banasina humanitarian crisis mayuk nariba asi yenglaga masi khudak ta handok piu hauki ba sahi 2023 gi May 3 dagi thoglakhiba kanglup ki irang asina maram oirga miyoi kaya gi punsi yauna lanthum kaya mangba Tanatana hiram kaya da khamtheng na awa mayuk naribani hairiba singnaba kaya asi mayuk narba sunaga organization sing yauna tongan ba stakeholders sing na pirakpa contribution kaya asina maram oirga santi gi lambel asida khumang chausin na lakpa horagani maram maduna foothill naga coordinating committee gi maikei gi lanjenari ba miyam amsung masina saitheng phangliba miyam gi awa basing adu khangbi duna miyoi sing asigi mathak ta mathau tariba sing adu phangwa ngamnabagi damakta bangi khongjang asi handokpiu relief amasung rehabilitation gi damakta hotnariba sing da ayat pibi ganu hairi Doctor na section da badagi samita laikhidabagi mayokta jesin Thawal district ta pungnifu nipan gi ban lauthokre mamang tha July 18 da Thawal district ki teksam makha lekai dagi maibam ongbi samita mapuriba ajit Thawal district hospital da operation tawduna angang unarba matung da laikhidaba thawdok aduga mari leina tha sigi ahum gi nungyai dagi tarik manga dagi hingnungyai fawa pungnifu nipan sopna Thawal district ban kaukre thawdok aduga mari leina ngasi teksam mai lekai da leiba standard library kam youth organization gi club ta pangthokiba pawgi mifam amada jesi gi convener soibam
जेम्स ना हाइकिबदा समिता लेखिदबा थौदोक अदु थौबाल डिस्ट्रिक्ट हॉस्पिटल डॉक्टर अमसुंग नर्सिंग ना सेक्शन दबदगी थोकिबनी ऑपरेशन तौदुना अंगांग उनरबा मतुंग पुंग खरगी मतुंग द ममा लेखिदबा असि यामना लेबक थिबा थौदोकनी हॉस्पिटल असिदा डिलीवरी गी पुखतपा मतमदा समिता मसादा अनाबा अमत लेखिदना ते मरम अदुना मिसी असिगी मतंगदा इंक्वायरी तौदुना मसिदा सेनरीबा डॉक्टर नर्स अमसुंग स्टाफ सिंगी मथक्ता मतिक साबा एक्शन लौगदबनी हाइना जेसी गी माइकेदिगी मरी लेनबा सिंग द मेमोरेंडम पिसिंदुना तक्सिन ख्रबसु ngasi phawa thabuk oina pangthokta maram na tha asigi ahumgi ahing nungyai dagi pung ni punipan gi oina thawal district ta ban gi khongjing asi lauthokle ban asina ana ek amasung dharma karma ga mari leinaba sing gi oina di komthokani ban asina miyam nam phung phana support to biu haina phungdoki pawgi mifam adu saru yakiba jesi gi chairperson kundongbum Meratombi leimana phongduk khibada misi asiga mari leiran jesi na kauri pung ni punipan gi ban asida miyam nam phung phana cooperation pibiu misi asigi matangda jesi gi maikede gi sarkar da thamkhibu wafam sing tabuk oina onthorok tabadagi tangai fadana bangi khungjang asi lauthokibani sarkar gi maikedi jesina taliba demand sing asi tabuk to onthok trabadi hena kanwa khungjang kaya su jangsin gani haina phongdoki panbe abadi ngasi gi pawgi mifam adu da jesi gi maikedi samita asi thobal district hospital da delivery gi damakta pukhatlaba matung doctor amasung nursing na thausadabadi leikidabani haibagi se sang kaya su utki karigumba hospital gi maikedi matam sana patient asida care loram batarbadi mama masani maki punsi kanba ngamlam gadabani maram aduna sigumba thawdok asi matung da mukhan na thoktanabo hospital asigi doctor amasung nurse yauna mari leiner sing gi matakta matik saba ain gi oiba action sing lokhat kadabani loinana victim family de matik saba financial compensation pigadabani haiki Hairok Higher Secondary School punna principal ani lesson bagi wathuk education department na sengdokadabani desam Thawbal district manung sanna leiriba Hairok Higher Secondary School principal ani lesson liba sigi matang da mari leinaba education department na mideng sangbi yu haina desang secretary general nongthombam thoithoibana ngasi kwakaite da leiba lup asigi office ta pangthokiba pawgi mifam amada pangdokre mahagna makhata na haikibida desam na lamdam asida afaba quality education ama prokna basang siliba khongjing asigi manung sanna Hairoi Higher Secondary School the principal ani leram kiba asi thengna kibani school asida hau kiba sahi 2024 gi November 3 NS Zenta ko bu oja amana regular principal oina leiba thengna ki adu sahi asigi me taraga mathoida KH ni mai ko bu oja ama school asida principal oina leram ba thengna kibani karigi damakta school ama da principal ani thamlibano haibadu mari leinaba ZEO amasung education department na sengdukadabani desam na ngak libadi principal oina leiriba HS Zenta asi mathau ningthina tau ba thengna de haiba principal asina DDO gi power su paibana te karigi damakta KH ni mai haiba mi asita DDO gi power piribano haina hangbada su paukum pirakte adum paibani haina kangalaki matau karamna KH ni mai na DDO gi power pairibano haibada su sengdopiyu principal oibada qualified oidaba oja sing matau karamna hablam libano haiba simari lineba singi mai kaigi sengdokum thogi amaram de school asigi mahirui sing da maram sadana admission fee ka hena lawriba principal asigi mathakta mari leinariba sarkar gi maikedi gi mideng changadabani loina lenga ke school fagat hana ba sarkar gi maikedi gi akanba mideng changduna mathau taba tabuk sing athubada paikhat kadabani desamna thamliba wafam sing asida sarkar gi maikedi gi mideng changduna thabuk paikhataba tarabadi lup asina akanba mideng changlagani hairi ngarang numidang weram khangautra fawak sau dolai thabi damgi ising praja sing de karimata khangan batawdana pusi rasi tawning bomong de tawbagi matagum khangtha thaduruk padagi damgi makha da leiba kul laikai kaya morom gi khunja sing pullaga thamba sa san lokhat panang hodaba yawno khudungcha taba kaya mayuk nare information amata pidam tawning batawri basi mari lena basing ing sin biu haina na harul lamjing purup khewa phurju gi seron amana hairi Taragani Thui Suba Manipuri Film Award Manifa 2025 Pangthok Kadori Haukiba Sahi Sing the Pangthok Kibagum Taragani Suba Manipuri Film Award Manifa 2025 Pangthok Lagani Award Asigi the Makta application issue to Amasung film entry to Bugit Habuk Thasigi Tarukagi Hauragani form submission Amasung film entry ki Aruiba Tarikna Thasi Kungatarki Taragani Thui Suba Manifa Sigi the Makta feature film Amasung feature film high in section Ani Tokna Legani feature film gena minute humdraga ni thui dagina minute chamaga marfu aduga non feature film gina yamlabada minute kuntra dagi heloidabani haina film forum manipur amasung thauna manipur ani na punna thaturok serol amana hairi serol asina makhata na hairi bana masida tongan ba category gi award sing legani hauki sahi 2023 gi January 1 dagi 2024 gi December kuntra ga mathoi phawba gi manungda CBFC na censor tawraba film sing taragani thoi manifa 2025 the saruk yaba yaragani film sing asi tha asigi kungani pandagi utpa hogani award nomination sing mathang October manga da lauthokani umit asimakta da lifetime award su lauthokani taragani thoi suba manipa 2025 asigi Bhenu na Kaksing district headquarter do igani entry fee na manipur gi feature film gina local lising taruk tribal dialect feature film gina local lising mari aduga non feature film gina local lising ani ni hairi
मणिपुर की ओइना किसान दिवस की मखादा लौमी सिंह लुपा करोड़ समापनगा मार्फूगा तरेट कानबा फंगहनख्रे अरुण कुमार सिन्हा प्राइम मिनिस्टर किसान दिवस कमेमोरेट 20 इंस्टॉलमेंट ऑफ पीएम किसान समन निधि योजना की थौरम असी लमपेंद लेबा ICAR रिसर्च कॉम्प्लेक्स पांथोखरे थौरम अदुदा एग्रीकल्चर प्रिंसिपल सेक्रेटरी अरुण कुमार सिन्हा एग्रीकल्चर डायरेक्टर पीटर सलाम अमदी HRC ICRC NSR मणिपुरी सेंटर द CS बसुदाना अथोइबा मिथुंगलेन सिंह ओइखि थौरम अदुगा मरी लेनन तोंगान तोंगान वलौमी सिंह दरकार ओइबा मरु मरांग स्प्रे प्रमना सिंह पोलम सिंह येथोखि थौरम अदुदा एग्रीकल्चर प्रिंसिपल सेक्रेटरी अरुण कुमार सिन्हा ना हाइकिबदा PM किसान दिवस असिगी मखादा मणिपुर की लौमी सिंह लुपा करोड़ समापनगा मार्फुगा तरेट पितुना कानाबा फंगनख्रे लोइना ngasi kunlak suba PM किसान दिवस स्कीम असिगी मखादा लौमी लिसिंग हुंद्रागा मंगादा लुपा करोड़ तारागा निपान रोम पिरगनी लोइना लेंगा की मखादा पिथोरक स्कीम सिंगी पोलम सिंह येंथोकपना लौमी सिंह मपुंग फाबा ngamdana लेरिबा असिना खरदु एरबसु कोखनबगी पंदम द PM किसान दिवस की थौरम हंदक कुलक सुबो ओइना पांथोकपनी लौबी सिंगी दमकता याइफना प्राइम मिनिस्टर ना तोंगान तोंगान बा स्कीम सिम हंगोक्तुना एग्रीकल्चर की लमदा खुमांग सौसिन दबो होनरी मसिदा लौमी सिंगी खंदना नोंमगी दरकार लैबा सिनबगी दमकता इंडिया गवर्नमेंट लुपा लिसिंग अनि अनि सही अमदा इंस्टॉलमेंट अहुम लक्ता पुन्ना लुपा लिसिंग तरुक लौमी सिंह द मसा मसा की बैंक अकाउंट सिंह द कापसिंग दुना कानबा कया फंगली हाइकी थौरम अदु सरु याखिबा एग्रीकल्चर डायरेक्टर पीटर सलाम ना हाइकिबदा मणिपुर की लौमी सिंह की मरकता मसागी मिंगदा पता पाइदबा कया याउरी मसिना डिपार्टमेंट द नुंगाइतबा कया लेरी हाइबदु PM किसान स्कीम असी यामना लाइना मोबाइल की एप सिंह संगलगा थीबा याइ हाइना फोंदोखि